Manipur LEINGAK NOUNA THOKLAKPA order AMADA THOUBAL district ke ATHOKPAM outpost BSF ke Marifutara Mapan SUBA Battalion B company ke PLATOON nama Thamlagani Hairiba Asi Athokpam gi Meeyamna Yaba Ngamloi Athokpam da MAKHAL AMADAGI Central Force THAMJINLAKPA YAROI HAINA mari LEINABA SINGDA THAKSHILLAKLI HIRAM ASIGA mari LEINANA NGARANG ATHOKPAM APUNBA MEIRA PAIBI lukna SHINDUNA MEEYAM gi OIBA MEEPHAM ama pangthokre MEEPHAM aduda ATHOKPAM APUNBA MEIRA PAIBI luk ki President KH Kripani na mayay tangbal nokhe MEEPHAM aduga mari LEINANA ATHOKPAM APUNBA MEIRA PAIBI luk ki Vice President Yumnam Bimolana hai lamdam masida thokhiba irang asiga mari LEINANA ATHOKPAM khulda pamdaba thodok thokiba leitre irang asiga mari LEINANA MIPHAM MIPUN amasung khutsu khulai khul asidagi fakiba leitre ingna chikna leijariba khul asida lengakna tha asigi konithoida order ama thoktuna Central Force thamnaba laurakliba warep ase yaba ngamloi lengaki kang khongfam asi handoktriba fawba outpost asigi mamangda leppa leitana khongjang changsitigane Nakalamaromda Meeyam gi apamba gi mayokta lengakna namduna Central Force personnel sing asi thamnaba hotnaraklabade maduda tholakpa afafatagi tekchak khudingmak lengakna pugadabani haiba yauna tongan ba warep kaya su MEEPHAM aduda laukhe warep sing adu yauba cherol ama THOUBAL district ki DC amasung SP da pisinduna khangangani haina su pawasina makhatare